Desam gi hanagi President Meeyam somojita Khut Tharak-tuna Leibak Meeyam mangda Khonggaung-Nakhiba aduda chenaba sing Hayeng Phaobagi manungda Leibak Meeyam Khangna Shengdorak-Kadabani haina Desam gi maikedi thamlakli ngarang kokomina luchingduna changsinkiba khongjang adugi marakta sakhangdaba miyoi kharana mahairoi lup asigi hanagi President Meeyam somojita Khut Tharak-Khiba aduga mari leina ngasi North AOC da leiba Raj Medicity ta pangthokiba paugi mifam amada mahairoi lup asigi President oinam Romes na hai ngarangi kokomigi khongjang adugi marakta miyoi khuzok khara logtunaraga Desamgi hanagi President da Khut Tharakpaga luinana Leibak Meeyam mamangda khongoi nakibagi thawung adu akanba mongda condemn tawi ngarangi thaudok adu Meeyamgi damak thabak tawriba sing lan uhanaba achouba khongthang amane hojik aikhoigi mangda taduna leiriba issue asi namsin kinanaba tongan ba agency singna asigumba thabak asi paikhalak-labra haibase yamna chingnaningai oi Meeyamgi thabak tawgani haina Tharak-Khiba miyoi amada Khut thagani haina khalliba sina aikhoigi khunai asigi moral ase kadai dileiri haibadu achouba wahang ama oihale mama oibi singna macha sing kangadra hairaga macha sing chingthoklaga saram chachat pasingda sarak tamhanba haibase maning halaklaba khunai amagi machatne Mate machal singda Khut thabangamba naha singi wakalon ase yamna ningba kaini haina mahakna makhataki ngasi aikhoigi khunaida amana ngangba amana tade amana haiba amana tanadaba asigumba khunai asida CSO singna khara dang orsu Meeyam sibu hogdo kanda luchinga kanda puna bu honariba isu kayada apan leitana sigumba thogdok singa se thola kanda khuding maktagi maikai sumiba isu khuding maktagi namtha nabu honariba Meeyam people singi wakalona se aikoi chumthokpagi matamado chap chare habase Desamgi maikai digi thamninge ngarangi thogdok tanate masi makatana tholoi haingai su leite aikoi khunai sida leiriba aikoi Meeyam singi wakalon se masi semdoktragadi aikoi ngarangi thogdok sidagi henba kayama aikoi tholakhigane Leibak Meeyam bu kannaba yelo mi bu singbu kannaba iramdama sibu kannaba idonta changchelakwa khongjang khudimakta ngarangi numita Desamna lawkiba masidagi hena saruk chama hena Jongtoltuna aikoi thabak thorom sing adu da yauksin khigani maram aduna hairiba Meeyamgi khongchatpu yaikai thungairaga Meeyamgi khongchatpu namthanaba honagani haina khalleba miyoi khutpu miyoi khujok aduna khangbi gadabadi namthanaba honaragliba makai hena pangan kankhalakani haibase Leibak Meeyam amadi Desamgi maikai degi tamjaningi Hojik Raj Medicity da laying duna leiriba Desam gi hanagi President Meeyam somojit na hai toan ba lup kayana lamdam asigi hojik oiriba fibam ase fagatnanaba changsiliba khongjangi manung channa ngarang kokomina lengakta wahang taret hangbagi Meeyamgi khongchat chatkibane khongchat aduda mahak masamaksu saruk yarubane khongchat adu chatluraba matung mahak masada miyoi kharana atamna life attempt tawrakiba adu akanba mongda condemn tawi Leibaki luraba tanfam asida imasal ki marakta khunek manba miyoi kharana matam sangna Meeyamgi thogal tawraklaba luchingba sing amadi lup singna changsilakpa khongjang sing ase lana punanaba hotnabagi mami ama ngarangi thodok aduda chauna tai haina mahakna phongdokhi mahakna makata na hai khongjang yaubagi namada khunek manba miyoi kharana Meeyamgi khongjangda pamdaba thodok sing thokhaliba sing ase Meeyamna thidoktuna paratambiba yamnamak mathau tai mahak masa ase iramdam asigidamak matam sangna Meeyamgi oiba thabak thoram singda angamba pangal thona puthoktuna lakhibane Meeyamgi thabak thoram singda isagi oizaba thikiba leite mahakna Meeyamgi tawriba thabak asida kanagumba amatana nathai namasu ngamloi Nathai hanbasu ngamloi ngarangi thodok aduna hena inot ama haptuna Meeyamgi thabak hena tawkhigani haina mahakna makhataki aingona tawriba mawngdo madu yamna yengbada thamu sokba dugumba ama oyaduna sigumba mungi karigi leigidabagi yamna nungaitringai maraksida ima gi maikhum upasina su mu masa amada fujanbagi mawng ama tholopase masi chumdaba tawroidaba aduga sugumba se amukana tawdanaba honnabi isa na ju wakhal targa semtok piu haidana thamjani aduga yamna nuaitaba ama hairagadi ngarangi koigi moptuna maram orakanda aibu phuna naba honaba maduda kanjaba mafomdada leiramba aina khangjabada Desamgi nupi thomi singne na dumai kona mai khangjabani aduna moina kannanaba honabadu haiba nupi macha ani du phawbada nupa mayamdana masam khoibiba odi kinna thinna kauksanbiba yaknaba masen phuna chainabagi mawngda nupi macha sing du chathagiba thongdo masi kanba mawngda condemn tawi aduna sariba summa mayamse
ꯇꯧꯗꯅꯕ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯁꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯒ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯊꯝꯖꯩ ꯅꯥꯀꯟꯗꯒꯤ ꯂꯥꯛꯁꯜꯂꯛꯄ ꯃꯤꯌꯥꯝꯅ ꯃꯁꯤꯡ ꯍꯦꯟꯕꯅ ꯏꯕꯨꯡꯁꯦ ꯅꯝꯗꯅ ꯆꯤꯡꯊꯣꯛꯑꯒ ꯊꯤꯟꯖꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯗꯒꯤ ꯏꯕꯨꯡꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯒꯤ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯐꯨꯖꯜꯂꯛꯑꯦ ꯁꯝꯅ ꯐꯣꯏꯕ ꯉꯛꯁꯝ ꯏꯟꯊꯣꯛꯄ ꯃꯌꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅꯤ ꯇꯧꯕꯤꯔꯛꯀꯅꯨ ꯈꯨꯠ ꯊꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯔ ꯐꯥꯎꯕꯗ ꯄꯨꯔꯥ ꯁꯥ ꯉꯥꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯀꯩ ꯑꯣꯏꯅ ꯃꯣꯏꯒꯤ ꯃꯃꯤꯠꯇ ꯀꯩ ꯑꯣꯏꯅ ꯎꯔꯕꯅꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯗꯦꯕ ꯐꯖꯗꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯔꯛꯈꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯑꯩꯈꯣꯏꯅꯤ ꯏꯆꯤꯟ ꯏꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯃꯈꯣꯏꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯈꯣꯏꯗ ꯍꯪꯒꯣꯏꯕ ꯑꯃ ꯐꯥꯎꯍꯜꯂꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯕꯨꯡꯁꯦ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯁꯤ ꯃꯥꯒꯤ ꯅꯨꯄꯤꯔꯥ ꯃꯥꯁꯤ ꯅꯪꯒꯤ ꯅꯨꯄꯥꯔꯥ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯛꯀꯟ ꯆꯜꯂꯒ ꯅꯪꯅ ꯑꯗꯨꯝ ꯀꯜꯂꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯐꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯑꯃꯅ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯦ ꯀ꯭ꯔꯥꯏꯝꯅꯦꯕ ꯀ꯭ꯔꯥꯏꯝ ꯑꯣꯏꯕꯅꯤꯅ ꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯑꯣꯏ ꯍꯥꯏꯔꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯇꯁꯦꯡꯅ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯗꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯉꯔꯥꯡꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯄꯨꯊꯣꯛꯄꯤꯌꯨ ꯊꯤꯗꯣꯛꯄꯤꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯃꯈꯣꯏꯗ FIR ꯀꯦꯁ ꯄꯥꯟꯕꯤꯌꯨ ꯑꯩꯈꯣꯏꯗ ꯇꯧꯔꯛꯈꯤꯕ ꯏꯕꯨꯡꯗ ꯁꯦꯜ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯄꯤꯕꯤꯔꯤꯕ ꯕꯗꯅꯥꯝꯗꯣ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝ ꯇꯥꯔꯒꯗꯤ ꯄꯨꯊꯣꯛꯄꯤꯌꯨ ꯉꯝꯗ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯉꯝꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯄꯤꯕꯤꯒꯅꯨ